Manipur da pangthokpa Republic Day gi thauram mahairoising amadi miyamna saruk yabigano amadi amuba firal thetuna nungaitaba phongdokminashi haina MSF DESAM KSA SUK AIMS yauna mahairoi loop taruk na phongdorakli loop taruk asana thadorapa cherol amana hai kanglup kayana khundaba Manipur asida khaibungi oiba akanba muknaba man lakliba asi lamdam asida khundaminari ba yelho furup khudimakna yamna chekseningai oi kanglup naiba homeland semagi wakhalon asidi malemgi oiba mafam kayada maithi banangkraba matam chuna draba khongchat amani Kuki Kaktagi Oiba Greater Homeland Sem na Bohotna Bada Masagi Maning Tamba Liklam Laijaba Apunba Manipur gi Puwaribu Senjau Thadaduna Tugaina Bohotna Rakpadagi Furup Singi Marakta Unkatna Ba Asi Thoklakpani Mioiba Kunagi Mayokta Laiba Senmit Kanglon gi Marumda Achoba Sentang Tansinduna Drug Lalonba Popi Thaba Umang Kuktokpa Amadi Hingminari Ba Furup Singa Sagonana Laijaba Lining Laisogi Mafam Sing Yekai Tengaiduna Kanglup gi Oiba Lan gi Thabak Chathari Minority gi Mingda Lining Bo Kulai Oina Siznaduna Malemgi miyamda utchaibagi hainabi asi Kuki Jo Singi machat oiragli ngasi fawba furup kuntraga mangana masagi culture amadi punsirol kaidan lairiba asi Manipur gi multicultural worldview adugi mayek laraba kudamni maitai kanjana ba ihona hingminari ba furup singda akaiba pikiba leite tungda supirak loi masina idea of Manipur bo masak taklibani maram asina India gi Republic Day numit asida Manipur gi yumthong kudimakta amuba firal chingkhat pinuna lan asida leikidraba iraicha sing amadi awaba tariba asige nungaitaba phongdok pinaba amadi Republic Day gi thoramda saruk yabidana ba mahairoi lup taruki maikaidagi pausal pirakli